Mem thoina moi babung kana oi janone Rajen na mama aisu khangde nanga chap manai asumna pung khara haukraba matung be magya lai tapna mamitu pangthorai ure henthoi bana magi nakan gi betu da gyan mangduna lairibadu nokfet tawje wakhandana dasu hingani punchi chupagi kainaro isiko haiduna milu pirang sintharai henthoi basu ngaihakki matung gyalai masu tapna mamitu pangthorai be mamanakta hiplaga lairambadudha ngakpana khamthengkhre machindagi tapna bema bemana taida henthoi bana aigi kidney transplant tawbagi mi haido nangla haiduna kapi bemana mane aina dabu kayam nushige to utline dadana aigi damak mateng pangbibadi ayambane aina pangbo ngamjate adubu handakti aigi leijaba oina pangjabane thamoi singna dabu mangki trapa khacheduna henthoi bana nangna ai asuk yamna nuksibiramba ko bema nangbu thadoklo ye aina punsi sigi oina kaisu leitraba aigi damak nasamaki kidney bu kari sulaitan harau harau pithok pangamba ngasi nangi asengba minamba yawdraba nuksibasina tungi mirolna khangnaba oirasana matau tambasu oirasana haiduna magi makuttu tapna tingthoktuna bemagi makuttuda sami bemana aibu aduk yamna su thagat piganoba masidi nungsiba amada utfam thokpadune chimbalda nuksikhak haibadudi ngaihakkine thamoidagi haurakpa nuksibadi amakhak mutpasu amuk hana nairaroi ngasi aina hinglibasisu nungsiba ma khakkine nungsiba yawdrabadi miyoibagi punsidi aremba khakne ngasi sini hayeng sini khangraba miyoibagi punsida amana amabu otpana karisu kanaba oiroi aduna da hinglingai matam kharasidi nokna hingminasiko da nungsiba se ngaktra mati jat yamna thiye nungsiba mana haiba wa amana thamoibu pelhanba harau jaba ngame aduga nungsiba amana hairakpa wa amana siba phawba ngamhale ko henthoiba bemada munna yengi aduga wangangba yam hairame aina matam kara senadabasida kanana tambirino narol singo bemana me itanta haijabane asumna babanisu asoi angam yawdana leirari doctor na patient ki parents yawradi unaba yarani Rajena mama lao ibungo unaba yarani hai changasi lao kanano haibasu yengurase mem thoina oi moi babong aidi laiduk thaumai thalaga laturadoine hekta isagi dama Rajena haima masidi lao hei haiduna jangminnarei mem thoi ure henthoi baga bemaga leibadu makut ka samnadana tumina hai moi babong moi ani gisidi kainumni Rajena masidi tumina leihoi mem thoi bemagi manakta jungsali aduga kappa haurei bema karino ichana tawreme mama tawsibo nangna kayam nusibiba aigi ichabo pele ai pele ngasigi numisida aina wasaktuna hairi nangbo aigi imau oina loksangane mau oina maksu khalai aigi ichani ngol makni khanduna nungaina thamgane ichagi kari walige ayo imada bemana kemta wati imagi wahaiduna pele nachagi thamoisu henthoi bana kaino ma aidi nungsidroba inakta hanaga changaktridoba mem thoina ichani ngolna hele hojikti aigi michang amala e haiduna bemagi masamdu tapna nanthabiri Rajen henthoi bada ingit tawri nakut da yengo haiduna henthoi ba bab oida fatchato i po sidi berane haiduna no i bemana ima ado aiwa ama kaktang haijege mem thoina hayo
Karino hekta hayo. Be mana. Aina haidori bawase. Aingonda lana kanbiganu ko. Rajena hekta hayune. Ichana haining mado. Be mana. Dalans na amadi. Aigi itasu kaubiyo. Aduga matam khara leiraga. Aibu chele haiduna paw haidokpa chatpiyo. Aigi lairaba imada ngasi. Macha aina tauriba thabakse. Taklamde. Wahai ama fauba hairamde. Hayeng mana khanglabadi aibu yamna waraugane. Aduna aina wafam ase imada hana haija hobane. Lana dilawbinu ko. Mem thoina madugi damak ichana adu pangal sonthariba karigino. Ibungona bani hek naba phagalakpaga imaga noi babungana chatkane. Aduga makhong kolaga haijagane. Aduna soidani yarakani da. Rajena namana haise achumbane. Phare phare aisu kautho ure. Icha lunch na do amta call tawrukhige. Matawgi haraubagi pause ai tamlukhige ko. Be mana babong leimusu yohonbiro haibiko. Rajena hoida hoida. Asumna ngihaki matung lunch na amadi leimusu lagtuna awaba nungaiba wari kaya saduna mayumda hankre. Bema amadi hentoi basu nongma nongmagi masakang kalaktuna teachers ki matamdo yoksilai. Haying chatni haibagi ngasi gumbaduni. Mem thoina ibema icha thoibe yenguse ima wa haike nang yada be yaroi ko. Be mana ayoi mahekta. Mem thoina mi tabe yaba wana tene ibani khakine nakong da haibigese. Hentoi bana ima yam paksalaktre ko. Aigi nupiduda kari wano imana chirol tawridubo. Horen aingonda loina haidorak taw leirabane adu. Be manu I mem thoina nangna khangbonte ne ibema hairage ko. Haiduna be magi nakong mayada changjinduna ngasidi aikhoida le urase. Aduga matam kara aikhoida le urase ba. Aduga haidokpodo hayeng chathalase ba. Hentoi bana kuigreda kari wabu hairi bano susa be manok fet tawraga. Hoima mem toi michi khachali be mada aduga haidokpa yaroi ko. Be mana hoima hentoi bana nupi nangbu aingonda su hainingdrabo. Be mana ikai khangda tawnuda ima leirise. Hentoi bana as noisidi ima leiga ipa leiga gyan amte hektade. Hoi mau ngayaktadi aigi nupisiga wari sabagi matam phawba pibiudana. Mem thoina taningde thok thak tawnuko haiduna thokke tawi tanjaduda rajensu disars ki chi du paiduna lai kok hek thengai nei animak. Oima mem thoina as sirina bada namito udra. Rajena nangdi kaide yenge. Hentoi baga be maga sunu I asumna moi pulap nokminaduna harau numitu su haukre. Mathangi numit yauraduna hentoi bagi yumda halai. Be masu moida matam khara leire. Masu karimta tawdrabaduda rajenga memthoiga wa khanaduna haidokpa chatlasi haiduna walepnare. Mathangi numitni rajen mafi nana setli. Aduga mama nangbu loidribona he. Memthoina loire. Rajena nupi noina keba pambasidi hanura fawba hek pamine. Mem thoina ngangkre awaiba. Aima isa thoibe noigi mama babagi mingdo kari haibano. Bema taha chenthori. Ima maibam ibohalgi yum hayo adum khangadawne. Mem thoina hoi ado mapan ga thokanu ko. Bemana hoi ma haiduna leihawi asumna ahan anido paw hainaba chatkre. Hentoi ba bema kanna kauri. Bema pakhatuna chenjalai. Da kaidorage. Hentoi ba thong marumdagi khudang tap pairaga chinglaga tunglomdagi konbi. Hogai sum tawdiye adubra nang yengningbagi kaubane. Bemana masaksiga aidi pakhalure aduga. Hentoi bana saksida natro nangna kelido. Bemana haiduna saujinai
Hentoi bana. Sorry ni kaina enong ek nuksikai. Asumna Rajen amadi memthoi su ngihakki matung bemagi khul adu yaure. Hang lakpana ibohagi mayum su yoksalai. Thongal dude inthi jena gari du khamam duna changlai. Ibohalna kana no ahal anisiba. Amukta su ukidre aibu haiduna sonduna leiri. Rajena kainom ta hangjage. Yum sibu bemagi yum natabro. Ibohalna mane kari thabakino asam da hekta kakat piro. Yani ai mama nangbo mi la ine. Itay masukok thokpiro. Ichabe mahangba ahan ani khakla ine. Apsara taraduna hoi moi babong haiduna thore ibohalna tada morasida hekta phambiro. Itay masu haiduna fida thari. Rajen memthoi yare haiduna fami. Ibohalna hai mama chagadu lolo une. Nangbu nang sidiko tanja menja khangidre da ko. Memthoina yarni da chaga thaktrabasu. Ibohalna yade itaima nong phadok lakpane. Adugi mathakta ichabu khangna hangba lakpiba. Aduna sakhang mai khangna boina cha amakhakti thakise. Rajena hoida adu inaw haina hekta kaujarage ko. Bemagi mama do ude moi babung duga unarabadi hena nuai jagani. Ibohalna yani itai madi lay adu buta chawdudi laikidaba khara kuire. Rajen nungai tana khangdadana tawbane. Tanjaduda abecha amadi apsara thori. Apsarana cha puthoraktuna pirare. Apsarana sida thamjarake ko tada. Rajena hoi yani Apsara memthoida kari haina kawgani khangjadre. Iche haina hekta kawjarake ko. Chaji sida hekta thamjarake. Memthoina yani thamo hekta. Ibohalna tada chapaise. Rajena hoi asumna cha thaklaba matung ado aikhoine sida laklibagi maramse. Ibohalna aibiyu hekta chingnadana. Memthoina ado karambano bemagi mamase. Abe chana aini atam haibiyo chapmane. Bemagi mamase ai oijarabasu haujikti ibongogi makuta leire. Mana magi masa sakna yokrabane. Memthoina adubu wafam ase karamna hodokani aide. Ibohalna hekta haibiyo. Memthoi mitlu pirang sintharae. Aigi ichada kidney patient oiduna matam koina hospital gi bed tuda thawai yaudraba amagum taduna matam koina upai leitaduna leirurabane. Adubu ichabe maga khangnaba oiramale. Aisu ichanupana tatana magi ming panduna angauba amagum tawba matawduda ichabe mada haijaduna ichabu matam khara loinabiyo haiduna haijabane. Aduga ichabe mana yaraktuna matam khara loinabibado aigi ichana kayada harau leramba hingningbagi asa lakpa amuk hanna uraroi khalluba aigi ichagi minok tamduna kayada nungaina leijaba. Adugi matung bemasu mayumda chatkre. Pau ama phabo phangkhitre. Nongma ikhang khanghaudana doctor na kidney transplant tawnaba mi leire haiduna khudakta operation tawki. Misakto aikhoisu khangludabane. Adubu ichabe mana ichagi kidney transplant tawba oirame. Haujikti masu phare kalle. Aduna aigi ima oijarage. Mau oijarabasu mau oina khalloye. Icha sakna yokjarage haiduna laklibane. Haiduna hik kappi. Abe chana imagi ibema nangba kari no imada wahang ama fawba hanglamdana nathanta phirep adu lauriba kari kino. Icha mathantana awabado pudo saru nangna adu yauna kathoage khallabadi imagi su kidney ani yauriye imadagi oina piba yaina. Memthoi abe chana hairakliba waduda ngakpana kham thengkre. Rajena itai me hekta kaujarage dudi angang ani se hekta lohong thokpirasi. Aikogidi icha ama khaktane ngasi mapa ama oina taliba leiriba lanthom mayamse icha khakkine. Haujik icha ani suri icha ningol ama su leijare. Abe chana ichana pame khanbada adam tawjarasano. Pokpadagi nungaiba phangaktraba aigi ichane mama aina lairaba oirubana
ꯇꯧꯖꯔꯁꯅꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯕꯨ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯍꯟꯒꯦ ꯊꯤꯟꯕꯤꯔꯛꯑꯣ ꯔꯥꯖꯦꯟꯅ ꯃꯤ ꯌꯥꯝꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯏꯕꯣꯍꯜꯅ ꯋꯥꯔꯧꯖꯗꯦ ꯊꯃꯣꯏ ꯊꯃꯣꯏꯅꯕꯨ ꯁꯦꯡꯅꯔꯗꯤ ꯌꯥꯅꯔꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯔꯥꯖꯦꯟ ꯑꯃꯗꯤ ꯃꯦꯝꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯂꯥꯛꯂꯤ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯇꯨꯡꯗ ꯕꯦꯃ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯗꯣ ꯍꯥꯟꯅꯒꯨꯝ ꯀꯜꯂꯕꯅꯤꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯄ꯭ꯔꯣꯖꯦꯟꯅ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣꯅꯦ ꯁꯈꯤꯅ ꯇꯥꯔꯦ ꯄ꯭ꯔꯣꯖꯦꯟꯅ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯈꯤꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯣ ꯑꯩꯗꯤ ꯏꯃꯧ ꯄꯥꯝꯃꯛꯑꯦꯅꯦ ꯅꯪꯕꯣ ꯄ꯭ꯔꯣꯖꯦꯟꯅ ꯑꯩꯁꯨꯅꯤꯅꯦ ꯃꯃꯥ ꯅꯆꯥꯅꯨꯄꯥꯗ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯗꯨꯝꯕꯗꯣ ꯁꯈꯤꯅ ꯍꯣꯏꯗ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯇꯥꯏꯕꯪꯉꯥꯟꯕ ꯀꯟꯅ ꯂꯣꯏꯁꯜꯂꯤ ꯃꯤꯔꯔꯒ ꯌꯦꯡꯗꯨꯅ ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯟꯖꯔꯤ ꯑꯩꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯍꯦ ꯁꯤꯗꯅꯤꯗꯅ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯩꯉꯣꯟꯗ ꯀꯦꯜꯂꯤꯁꯤꯗꯤ ꯁꯈꯤꯅ ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯒꯦꯅꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯁꯈꯤꯅ ꯑꯇꯩ ꯂꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯅꯪꯒꯤ ꯈꯪꯅꯕꯤ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯄꯨꯁꯜꯂꯛꯑꯣꯗꯅ ꯅꯠꯇ꯭ꯔꯒ ꯏꯃꯥꯅ ꯊꯤꯔꯣ ꯍꯥꯏꯕ꯭ꯔꯣ ꯇꯥꯏꯕꯪꯉꯥꯟꯕꯅ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯏꯁꯥꯅ ꯈꯪꯅ ꯄꯨꯁꯤꯟꯖꯔꯛꯀꯦ ꯉꯝꯈꯤꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯝꯇ ꯍꯪꯒꯦ ꯑꯃꯗꯣ ꯌꯥꯗ꯭ꯔꯒ ꯆꯦꯟꯁꯤꯜꯂꯛꯑꯗꯧꯅꯦ ꯁꯈꯤꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯑꯩꯗꯤ ꯏꯁꯨꯒꯥꯗꯣ ꯎꯅꯤꯡꯉꯛꯑꯕꯅꯤꯅꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯏ ꯑꯗꯨꯒ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯁꯦ ꯃꯅꯝ ꯅꯝꯕꯤꯌꯣ ꯍꯥꯏꯗꯨꯅ ꯅꯝꯍꯜꯂꯒ ꯆꯠꯈ꯭ꯔꯦ ꯁꯈꯤꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯑꯩ ꯂꯧꯗꯅ ꯀꯌꯥꯗ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯖꯍꯧꯔꯤ